Imis PAODAM ing tabi bisinbu ahanba maktada nomaiteng kunjisoy na taram October na kurumjari ngasigi maruiba pauda. August kolumdoibu lebas na National Space Day haina palantarong pangtok nari. High Court Bar Association All Manipur Bar Association amadi District Bar Association ki e-filing counters inaugurate tawkre. Child Trafficking, Child Labor, JJ Act amadi POCSO Act ki matangda nomugi oiba awareness program pangthokre. Lunana Bangkok ta plane Kaibagi Thoudokta Meeoi pansiri. Bapung bapau miyam pizari. Touching Lives While Touching the Moon, India Space Saga haibagi team da India na ngasi ahanba National Space Day palantham tauri. Listing kolumdogi ngasi numit August kolumdoida Chandrayaan 3 mission na thada landing mai pak na tauki amadi marisuba thada landing tawba leibak oiki. Lunar South Pole da landing tawba hanba leibak India na oiduna puari amasu semkibani. Leibak asigi mafam kaya jasu palantharom asi pangthoknari Prime Minister Narendra Modi amasung Union Minister Hardeep Singh Puri, Nitin Gadkari amadi Mansukh Mandaviya na India ki Space Mission mai pak pagin nungaiba phongdoki. PM Modi na haikibada sector asiga mari lainabada tunggi oiba warep kya laudi masidagi henba thorang kya su laukhatkani. Hardeep Singh Puri na haikibada National Space Day ki numitta ISRO gi Incredible Journey gi palantharom pangthokli India ki space program asi anauba awang batangkak yaurubani. Minister Nitin Gadkari na haikibada ngasiki National Space Day asida cosmic strides pusu celebrate tausi. Chandrayaan 3 lunar mai pak pasina ikoida angpa inshin biba amasu fanglabani. India ki cosmic dream busu ISRO crew na mangphau na halabani. Minister Mansukh Mandaviya na so haikibada National Space Day celebrate taubada iko ki scientist sing gi mai pak busu ningsingsi haiki. India ki mafam kaya da pangthokpago ngase Manipur University ki Department of Physics na senduna National Space Day ki thorom University asiki court hall da pangthokre. Thorom da Manipur University ki Vice Chancellor Professor N Lokendra na chief guest amadi University asima ki senior Professor K Jugindra na guest of honor oibakalona na Department of Physics ki head of department Professor Angom Dilip Kumar na president oiduna saruk yakhe. Thoramadu ki manung Chennai State Level Inter University Poster Competition Exhibition da makuk mathang takraba mahaido singda manamathum yenthokpagi thoram amasu pangthoki. National Space Day thoramga marilena Manipur University ki Vice Chancellor Professor N Lokendra na phongdorakpada haukiba chahi ki August thagi kulumdoida India ki oina ahomlak suba oina Chandrayaan 3 haina mingthonba spaceship na thagi kha thangba leimai da mai pak na thada khiba aduda harau tayama phongdok pagalonina India ki Prime Minister Narendra Modi na numit asibo National Space Day haina palan tawragani haina laukthokibagi matung inna ngasi asi India ki ahanba oina mafam kaya da National Space Day pangthokli haujik oirakliba science and technology amadi space research ki lamda honglakliba ahongba asida hena khumang chawksinba ngamnaba ahenma mieng changba amadi Hena kanna honaba tangai fade space research amadi space technology asna hena saukhatliba maikai communication amasung technology su saukalakani masina lamda masigi economic growth so yamna chawna mateng oigani haibo phamsing su thamki. India can be transformed in terms of its agriculture, in terms of its trade, in terms of its say MSME sectors. There is a possibility of giving an economic push in the overall transformation of this country. It is in this context that even in Manipur University, we are interested that GIS studies should be encouraged. Kaching District ki manung chenba Wangjing Khunogi Jingkhongi tainaba mafamsingda Kaching District Police ki Additional SP Operation ki poktang makhada Operation chathakre 5/9 GR dagi phangba kaknaba paw amadagi ngasi ayu pung 3:anirom tabadagi 3:9 taba adwai fawba
Commando Kakching ki OC amadi Wangu Police Station ki OC na luchingba 131 Battalion BSF G Koi Nipan Suba MR 5/9 GR amadi 46 AR ki apunba security force na Chathakiba operation aduda khosukulai kya su phagat ki ngasi phagat ki ba khosukulai sing adudi ka payariba maru 13 yauba magazine ga loina ba insans rifle ama ahangba magazine ga loina ba loinana 9mm pistol ama ring 2 yauba ring ani yauba .36 HE grenade manga insha rifle ki ka payariba maru 9mm ki ka payariba maru ani helmet ama .36 grenade .36 grenade ki detonator ama bulletproof base ama ahangba tokning tara manga yauri thodosi ka mailena Wangu police station da case ama lokhat kre Kakching ki commando kangpu na ngasi nungtil pung 3:30 rom tabada KCP nongdran khomba gi kadarama Indo Burma sugnurota leiba kaira kaisam leikai waiting set ki fari ngasi phagat laba kedarado wangkem sunin erais tomba chahi nifu apokpa leikidraba W Jugon Naran Chaina maning leikai Bisnupur district tagi haujikna wabakai bazar da leibani mahak wahang pahang tawbada mahak aina thingkraba lahrolop KCP nongdran khombagi active member ni amadi self start chairman nongdran khombagi makada thabak tawi Kakching district manung dalariba government employees singdagi amadi area sidagi sel khaibada hakthingna cheni haiba khangma ngambaga loina thaudosi ki matangda thiganaba Kakching police station da case ama lokhatkre Manipur lenga ki KFNPD department na isterasi ki tungan ba maphamda hangba hotel restaurant amadi fast food chingda commercial gas cylinder gi mahutta domestic gas cylinder sing sizinabra haina check tawai khongchat ama chatkre KFNPD gi OSD Paul H Bobby amadi Imphal West ki DSO Ibotomina luchingdina chatkiba khongchat aduda thengnarkiba hotel restaurant amadi fast food ayamada commercial gas cylinder gi mahutta domestic gas cylinder sijinaramba thengnarak padagi chel anigi manungda commercial gas cylinder onthoknaba akanba warning tawkre police amadi pawmising yauduna chatkiba ngasi khongchat adu ahanba oina Kaisambar ki area da hangba hotel restaurant amadi fast food chingda Sangduna check tawki makhata na Imphal ki Mahabali area da leiba hotel restaurant amadi fast food chingsu sangduna check tawki check tawba da dukan ayambada commercial gas cylinder gi mahutta domestic gas cylinder sijinaram ki lonena khongchar aduda Manipur gi mafam ayambada gas phangdabagi awaba leirabasu dukan kharadadi domestic gas cylinder sing paiduna leirambasu thengnaki ngasi khongchar aduga mai lenena KFNPD gi OSD H Bobina istel asida chakthong gas marangkaina pusilakrabasu housing mafam ayambada gas phangdabagi awaba ama mayoknari masi matau karamna oirakli bano haiba dugi matangda KFNPD gi minister ga yamna munna khanaraba matungda hotel restaurant amadi fast food chingda commercial gas cylinder gi mahutta domestic gas cylinder sijinaba siso amani haiba se khanglakpadagi ngasi asi ahanba oina check tawba hobani khongchat asi Manipur gi atai district singda su chatkigani adubo ngasidagi hapta anigi matungda chatpa khongchatadi commercial gas cylinder gi mahutta domestic gas cylinder sijinaba thengnarabadi kutakta phakat pahuragani maramasina state asida domestic gas marangkaina phanghanna balenga nalokhalakliba thaba asida miyam namateng pangbiyo haike sila moina akhoi domestic gas haisidi magi purpose sidi domestic gas sidi only subsidized rate da government subsidized rate da household ki damta pibirakpani hariba domestic cylinder singasi moina akhoi hotel singda sina bidudagi ngasi akhoi scarcity kolopagi tenani sisu doctor to mo oi ado masi akhoi na tuliski matungdagi de akhoi khaba hokjarani thank you very much portal riba casing asia thuba matamda judgment fangba ngamlagani judicial official singna casing asigi status report filing gi kuthangda thuna bikatuna case pending lehendana bohonasi haina High Court of Manipur Chief Justice Siddharth Mirdulna phongdokre High Court of Manipur na senduna Mantri Pukri da leiba court asigi
ऑडिटोरियम दा पांगथोकिबा हाई कोर्ट बार एसोसिएशन मणिपुर ऑल मणिपुर बार एसोसिएशन अमदी डिस्ट्रिक्ट बार एसोसिएशन के ई फाइलिंग काउंटर्स इनॉग्रेट तौबा रिक्रूटमेंट वेबसाइट अमदी केस स्टेटस डिस्प्ले एप्लीकेशन लॉन्च तौबा लोइना जुडिशियल ऑफिसर सिंगदा एप्पल मैकबुक अमदी आईपैड यंथोकपगी थरमदा महांग मफम असि फोंदुखिबनी महांगना मखाता नहाई चौखलक्तिबा टेक्नोलॉजी सिंग सिजिनदुना अर्बन रूरल अमदी लाइन पाउ फाउदोक फाउजिन तौबा ngamdaba mafam singa judicial singa gi marakta leiramba gap adu ngasi launch tawriba e-filing counter amadi website sing asina mention bangamlagani judiciary singna su praja gi darkar leiba sing phanghanna bhonasi manipur asi diverse oba topography leiba maramna judiciary singa public ka gi marakta leiba gap asi lehanna bhonasi judicial officer singna su mathau pangthokpa matamda hena efficient oina pangthokna bhonna minasi लेम हौरिबा डिस्ट्रिक्ट अनि की थबक सो चयल अमा की मनुंगदा लोशिलगनी लोनना मखा ताबा थरम अमा ओइना मणिपुर जुडिशियल एकेडमी का खुसमनदुना जुडिशियल ऑफिसर सिंग एडवोकेट सिंग अमदि स्टाफ सिंग की ट्रेनिंग प्रोग्राम पांगथुकनबा थौरांग तौरे मसिकिदमक डिपार्टमेंट ऑफ लॉ एंड जस्टिस गवर्नमेंट ऑफ इंडिया दगी फंडिंग लेरि हाइके थरमतुदा हाई कोर्ट की जज सिंग मकोक थोंगबा जुडिशियल ऑफिसर सिंग Manipur Human Rights Commission की चेयरपर्सन जस्टिस यूबी साहा यावना तोंगान बा डिस्ट्रिक्ट के जुडिशियल ऑफिसर सिंह सरुक याकी collaboration with the Manipur Judicial Academy at the district and taluk levels. Furthermore, we are instituting a program to train advocates as master trainers within each bar association, who will in turn provide training to advocates within their respective jurisdictions. This approach will ensure that all advocates are well versed in e-filing and hybrid hearings. Manipur CPI linkat kiba humputa teret chuba foundation day thoram loinena lamyan ba hijam irabot ki mitta maikhum hangdopagi thoram ama Manipur State Council CPI Manipur amadi CPI Bishnupur District Council punna Kusamnana Senduna Open Bhavan Bishnupur District Council Office Tangasi Pangthokre Thoramaduda CPI Manipur Central Control Commission ki Chairman Comrade L Ipoyema CPI Manipur Central Control Commission ki Member Comrade Dr. M Nara CPI Manipur State Secretary Comrade L Thoiden Amadi CPI Moirang Local ki Veteran Comrade O Jugina Athoiba Mithungnen oina saruk yaki Thoramaduda Bishnupur District ki oina veteran leader member Comrade Kurmathoida Kudol Pot Pirna Ikai Kumnam Utki Tharomgi Warot Pireduna CPI Manipur State Secretary Comrade L Thorin na Phongdokhibada Leipa asida miyam ki oiba lengak shashon puraknaba leibak asigi mapu oiriba miyam ga mapu oiriba miyam na izat leina hingba ngamba nagari ama oina bagidamak amadi chingtam amata oina lisang sitna lakraba Manipur ki history asi kaihandana Manipur ki boundary asi maset amata kaihandana bagidamak lising amaga chamapat nifunipan August ki tang kulhumdoida kaisangtong khodam leirakta lamyan ba hijum irabot ki luching makhada party asi lingkat khibani ngasi phawba lepa asigi mapu oiriba lebak miyamda democracy ki wahanthok asi piba ngamdri masi achoba maramdi democracy ki party oiriba singi manungda chapchana democracy leitabanani mahangna makhata kibada ngasi mak Manipur thokliba wathok asi administration da matam sangna thausaru dabana tholakpani Kanagumba kharna leibak miyambu tungoinaram laga masagi oijaba kharaki damak lengak sason nasi thausaru dabagini asigumlaba lengak sason nasi hanjilaktanaba anoba lengak sason ama laknaba honnaba haibasi CPI gi pandamni lorina ikoi amata oina punsinduna anoba social system ama proknaba honnamisi haiki Solama porakna ba hai baja ande ki umudra ga tre suba foundation di sigi akoi pandam ni maduni ada koi wasak soduni apam khrasi galone na ngasi de koi puna mana party ne kauri democratic weba secular weba patriotic weba puna makhusam naraga lepa anuba social system ama porak min sigi hai bagi apil lama ngasi umudra ga tre suba apo common sida kun apil tawjeri District Child Protection Unit DCPO Thawbana District Administration Thawbal Kushim Narga Senduna Trafficking Child Labor JJ Act and POXO Act Haiba Hiramda Nomug Eba Awareness Program Amangasi DC Complex Thawbal Daleba Election Counting Hall da Pangthokre Tharamatu da Thawbal District ki Deputy Commissioner Hantem Subhas Singh IAS na Thoiba Mithungnen District Child Protection Officer Thawbal
Robindro Salamna Thormapu Amadi Additional SP Thobal Insurance MPS na akhanaba mithungnen sing oina saruk yakhi ngasiki awareness program aduda Manipur University ki Department of Law ki Assistant Professor Dr. Shapam Dilip Kumar na child trafficking child labor haiba hiramda aduga Manipur Protection of Child Rights ki legal consultant advocate Jam Ras Kishore Singh na POCSO Act JJ Act haiba hiramda resource person sing oina wangangki Atoiba mitung nengi warolda GC Thobal Ahandem Subasing IAS na hai angang singda thokpa pamdaba thodok singi mayokta leiba asigi tongan ba ek amadi lo kaya leiri asigumba ek amadi lo singa sibo mipum tingna khanghan-taba yade haina DCPU na district asida ahanba oina awareness program ama pangthoktuna khanghan-naba honarpa asi thaganingani asigumba awareness asi atopa department singsu lengak na piriba kanaba sing gi matangda miyamda khanghanduna phangpham thokpa mi singda phangalabadi district asi tangdu leitaba sakhatpa oibak ngamgani haiki stakeholder oiriba police department ni sin housing NGOs ki kargi sin puda mose aroba resource person lo na kengasi khanda ni logi asi silak ko ni mokta ai agar ko fundok sari atai department sin so masigi matok tamaga di koi district sila koi government di le was ko kaza lo ke kame apsi Meeoi di mote koi kanaba logo ngamgani Maitei irol iek loina silol apun belo mila jiriba mashaloi sangna phamdogi lengak loising amadi miyamga khusam naraga miyamda khanghanaba theliba signboard chingda paksana mitei mayekna makokta thaba hokre haiba khongjanga si makha tana lepna jangsin khigani haina jiriba milal masaloi sangi secretary general ki thopuriba khundrak pam rajkumar na luchingduna khongjanga si jangsin ba hokibani Khongjang asida maphamdogi miyam amadi lenga ki loisang maruoina Jiribam district ki DC Krishna Kumar IAS na chawna mateng pangpirapagi damak thakapa phongdokhi loina lakliba tang kunipan numitagi ayuk nungthil haina tangkak ani thokna khaidokna August 13 phawba mitei mayeki first year dagina diploma phawba mahairi chama tare na changdamnaba pangthoknaba sem saba loire makhatana so lamdamsida lebak irang leirubana mayek tambiba signboard chingda mitei mengna thabai khongjang khara taptharubasu masite leibak irang khara farak labanina makhatana khongjang yang changsin ba muk haure haina publicity mila kangleipa ke secretary thadrokpa chairman hai Diocesan Social Services Society DSSS na Krishi Bigyan Kendra KBK Infalis ka punna khusam naduna Yelho Farmer Producer Co Limited Infalis ki farmer singda millet ki matangda nomugi oiba training program ama amadi santi sanyungdagi sungba biofertilizer amasung manama singdagi sungba tinhak hidak sungbagi training ama sabungko khunjawda leiba Sobam Layembi Community Hall da pangthokre Haiba Pharmacy Mission Organic Value Chain Development for Northeastern Region MOBCDNER Phase 4 makhada pangthokpani ngasigi training program aduda sabungko ki farmer interest group FIG mariki member amasung Goltabi FIG group ki Meeoi kyana saru yaki Mapitel damna masigi akobeda khundariba khunjasingda kanaba kaya piragani haidna sakiba dam asina ngasidi miyamda waba kaya pire double engine gelengakna engine start tawdana lekhibana miyam wanare Mapitel dam asi thugaibiro khunjasing hanagumna hingjaragi haina Mapitel dam affected headman chief and elders organization MDA HCRO gi chairman M ngaran mina fongdokre ngasi Manipur Press Club ki thangjing hall da pangthokiba paw inform amada pharmacy fongdoduna ngaran mina hai kumjar singama gazamapan humputani thoidagi hauna sembat pa hauraga singani kungi December thada lushin khiba damasi sharabadi khunja singda kanaba kaya pigani haina matam gi oina lengak payam liba chief minister amadi water resource minister kaya na hai khrabusu ngasi phawbada thabak thorom sing mapung phana paikhat pidabana Kunjasing kamthingna awaba oire hanang matamda engaki chengyen lawdrabasu scheme lawthadrabasu chana thaknaba watna nungaina leiramba do haujiti lawu singo uhai wahai thapam khakta natna sayen loijaramba farm sing amadi
लन थुम यावना इसिंग थुमजिनखिबना हौजिति अवातपतना पिक थले मांग ताकिबसिंग असिगे लेंगाकना पीगनी हाइकिबा कंपेंसेशन सो मपुंग फाना पीबिद्रे मियाम वाबना खांगदा ngौबगा पांखक ओरि हाइना फोंदुखि dismantle tawro remove tawro ngisdi hongna haibse koi ke tharabni aduna ichi naw medium yamna phajna mateng khara pangbiyo khoida no khoina tana atoba mateng pangne khoi mi lete aduna khoi na haibse khoi soidana government ke against the angin bo was khoi ngang ba hawrani ado khoi asi phau dikhra ngaige aduna mase hayen jikse hapta amam nung dai khoi dam che thuna remove tawbiro sini thank you Nakalamuromda organization asige vice chairman Thanmi remind Fongdorokpada minority oiba jaga singda lengang na thaiduna thamba sipende khunja singa yana kiba agreement ki matung inna fisheries department na nga thadaduna khunja sing amadi leibaga sigi pothok na ba honesi hayam laga ngasi phawba thabak ta onthok pirakta ba haibasi yamna laibak thibani lenga asida puba thangba ngamuidaba demand amata tawkhiba leite lau singuba yadrabanina ngami phawbadi ohenbiu haijabani haiba afamsing thamlakhibaga lonina lingakna khunja singda piramba thajabasing thabakta onthokpiroidaba leirabadi da masi lokthokpiro haiki je ko chairman pankibagumna makha hongjang miyamna pamdaba sarkarna taningdaba wa hairadi ekhoi jo lebak macha oine hingningi manipur gi yamna lebak macha ta oine hingningi adubu sarkarna sumaina na thaiduna thambase khayam pende yabase honglochabu Iricha Singidamak Kathoklaba E Haibawa Kalonsida E Bibagi Tharam Ama Awareness Kaloni Nangasi Porampataleba Jawaharlal Nehru Institute of Medical Sciences ke Blood Center Rapang Thokre Tharamasi Green Brigade Manipur Tawbul Youth Development Organization Indian Red Cross Society Bishnupur District Branch Amadi Blood Center Jenims na Punna Khusam Naraka Sinduna State Blood Transfusion Council and Manipur State AIDS Control Society ki mideng makhata pangthokibani Thoramasida Dr. K. Surjit MO in charge Blood Center Jenims Dr. H. Roman Secretary IRCS Bishnupur District Branch Elangpam Premjit Founder Green Brigade Manipur Inumbam Sanjit Kumar Advisor DYDO Nathu Mitungnen Singh Amadi Resource Person oina saryaki Thoramasida Meeoi 13 register tawki amadi 19 EPK Sairingba singi apunba lob sal Manipur ki tara marirak suba mapokomong ki tharom ama ngasi Manipur Press Club ki lokta kholda pangthokre tharom adu da former minister Bijoy Koijam sal ki vice president Debjani Yumnam AIR Info ki program executive Haikruzam Devendra Health Services Manipur Senior Medical Officer Dr. Nauram Rameshwar Amadi Social Worker Dr. Thingbaizam Soran Kumar na mathang sitna chief case president amadi guest of honor sing oina saruk yake Tharamadogi manungchana Khaidem Imogi Meyekta Yumnam Surena music composer oiba Yengnu Kolmaina Saisakpa isai amaso hongnabi matung ina phongdokre Tharamadoga Mailenina Salgi former secretary Waikom Biharina phongdorakpada ngasi sauna sinna pangthokliba Sairingba singi numit asi maru oina lamdam masita leiriba Sairingba sing Saisakpi sing amadi Saibo music compose tawbiriba singbo tatna thanaba yadraba Amagum amato oina changsiminaduna lamdam asigi masak naiba saisakpa amadi Saying iba kaya puthokduna malemgi thakta lamdam asibo Sakta naba hotnabagi pandamda pangthokpani lup asi hek hawdorpada Meeoi 10 khaktana yamna wana hotnajaduna laki adubu ngasidi lup asigi branch kaya hangdoktuna achoba lup ama oyakle lup asina ngasi phawbada lamdam asigi aiba yibi amadi saisakpi singbo ikai khomnaba utpa oina makhodi award pitna makhogi pungning thawatna lakli hana sapongdoki RL Chotheda Mathau Toramba BDF Khundrakpam Hemantana Masagi Anaba Madagi Chatliba Tha Agaski Tangta Mathoda Lekhitabada Bishnupur District ki SB
Barbie Kumar Singh, IPS amadi BDF Welfare Committee ki Chairman Saitiam Takhelambam, APS ki Lamjing Makhada Laikhidrabagi imungda sel ki tingmang pikre. Haiba BDF member asigi imung manungi awabada tingmang bo oina lupa lakh ama lising yangkai ki senpam masi mahakin karma nangnaba mating pangkhibani lonena laikhidrabagi thawani isori khuyakada ingna chikna layunaba BDF Welfare Association Bisnupurna isorda thongjaki. Environmental activist Manikanta Mutumda DFO Central Forest Division Certificate of Excellence Award pirakpagi damakta mahapu taram okpagi thorom ama ngasi pangthokre. Manikanta support group na senduna Manipur Press Club ki Loktak Hall da pangthokiba thorom aduda chief guest oina lamlai asigi MLA Khongman Tabam Ibomcha, President oina former announcer AIR Imphal KK Wahingbam, lonina guest of honor sing oina former Upa-Adyaksha Imphal East Jilla Parishad Khetri Tama, Joint Secretary Social Welfare Banti Thoudokta, Forest Beat Officer Koirengai, Hawaibam Thompson amadi social activist and National Awardee Itin Mayum Saryaki, Tharmaduga Mailenana MLA Khongman Tabam, Ibomchana Fongdokibada Malim gi oina environment ta honglakli ba asi thengnaba ngamnabagi wakalonda Manikantana hotnari ising nungsit leitraba matamda jiba panba amata malemda leiba ngamloidoribani chahi nauriba mahakna asigumba thawtang lawrakpa haibasi thaganingani amadi pukning thawgapham thoi haiki miyoba marakta asigumba environment kandaba yadi haina chongthorokpasi yamna tangi lonena mahakna assembly mifamda khananaba MLA singda pisinkiba memorandum ado chief minister yauna Khanaba leire mahaki maikidagi angamba mateng pangani hanasu Fongdoki Manipur dasu aying asagi pibamda ahongba kaya lakliba se aikhoi pumnamak khanglaba wafamni uwa thaba sida miyam punna karamna yahongani haibadusu khanaba matam oire amadi India gi Prime Minister so environment asi kannaba honabada thawai yaujaba mini adumakna ek pe ma ke nam haib program haudoklibani haiduna Manikantana changshiliba thabak asida hanbaratna honaduna mai pak po oishinu hanasu pungning thawaki amadi selgi mating su pangke honda khudung chadaba ayam thengnabagi wa asaiman da wangni bisin pandiba ai tajare aduna madugi maigi dudasu kamai to ma khoi government su kari area da kamai na cooperation pibi abage hai bidu su ai injage District Hospital Jiribangi CMO yauna Dr. Ahom Loktokibagi matangda miyam khongjang changsingani toramba do engaki maikaidagi Thajaba pirakpagalona Dr. Ani haplakpadagi maptam kharaki oina handokli haina District Hospital Monitoring Committee na fongdorakli hiramasiga mailenena ngasi kakwada leba Manipur Women Federation ki office ta pangthokiba pawgi mifam amada committee asiki convener Nomaithem Sadanandana hai lamdam asiki mafam kayada kuki singna landarakpadagi awaba mamayok nariba matam asida Jiribangi miyamna santi ngaktuna leraki adubu ikhang khanghodna Jiribamdasu achauba leibak thiba irang thoklotuna misimina amadi aso panthokpagalona yum kaya mai thaba hawraki asigumba laibak thiba thaudo asida aso panching layengpham oriba District Hospital asida miyamna thajaba thamduna lakhibani adubu handak ikhang khanghodna hospital asigi CMO yauna Dr. Ahom Loktokhibada Jiribangi miyam khoirang khoisauna hanba ama ohenki Masigi matangda committee asina tha asigi tarani panda miyamgi mifam pangthoktuna haiba Dr. Ahom adugi transfer order kakthatuna amuk hospital sita thambiyu haina numit humnigi matam thaki adubo miyamna committee asi Imphal da chatna marilenaba minister amadi makok thongba official sing unarunaba phongdorakpadagi tha asigi taram panda Imphal da thunglaga lamdam asigi CSO UCM amadi Fox ke luchingba singa loinena health minister amadi health director unaduna Jiribamgi hospital gi phibumgi matangda khanaraba Minister na haiba wafam sing yengsilakani amadi hospital gi phibam director masa chatuna yengsilona wafam thamki
Masigi matung ngasi asi health director Jiribam chatkani haina paw fangwadagi mahangna chatringida awatpa doctor singgi order thokpiramlaga chatpinaba kanna haibadagi doctor ani Jiribam district hospital gi damak order thoklamki masigi damaktadi lenga asibu haingai letina thagali adubu yamna maru oiriba hospital asigi CMO di yaudaba director na miyamgi damak khanbigadaba mathau phajana pangthokadaba Meeoi ama sungsoi soidna hapiu karigumba haibo pham asi thabo oina on Thoudokta batarabadi miyam khongjang sungsoi soidna lakani hauji hospital asida CMO in charge puriba doctor asi Jiribam gi miyam na pamdaba scam kayada chenaba amasu oibana mahakna CMO in charge puriba asi miyam na pamde Maramasina Jiribam gi miyam na analengi damak yamna maru oiba hospital asigi tangai fadaba sing chap chana lenga thambi haike Jariba CMO hana lagi CMO sedikit hena apa aduh matik sahabat CMO mah Jiribam gi dong pada topiu kata topiu loyana Jiribam gi dokter kita kali ba Jiribam gi prasar singda medical department gi terkali besi maupun hal biu hai dina hana Thailand ki capital Bangkok ki South East Plain kai ki ba jungle da mangkraba Meeoi mapanbu thiba ki thabak kan chathari aircraft adu Chachiong Shau gi jungle da crash tawkhibani Bangkok ki Subarna Bhumi airport gi Red province da pairak ki ba aircraft adu da pilot aniga passenger tareka tongki Chachiong Shau gi governor Chon Lati Yangtrong na phongdokhibada ngasi nungthil pung 3 minute rom tarakpada thokiba thodo aduda kanasu hingnamdaroi haina thajai passenger sing adu Thai mari amasung Chinese mangani rescuers na body parts kharadi fangkre nongyam na kan chubadagi rescue team na kudongcha dabgya thingnari hari sanabagi pauda ngachidagi hauraga August tha sigi tang 15 fawba numit humni chupna chathagadaba first sakapam Dana Singh Memorial Badminton Tournament isingani kunmari Jiribam District Police ki mateng kalonena Jiribam District Badminton Association JDBA na senduna Jiribam Babu Parada leba Jiribam Police Multipurpose Hall da Deputy Commissioner Krishna Kumar IAS na chief guest oituna hautokre Masidagi haudokiwa badminton tournament asida punna men's double player team taramarina saruk yari ngasiki opening match asida Bishojit amadi nisikanta ki pier na tos ngamduna side khan ki aduga ibot chawwa amadi Andrew ki pier na sana bahauki Bishojit amadi nisikanta ki pier na set kunmathoi taruk amadi kunmathoi nipanda ibot chawwa amadi Andrew ki pier su pier bo maiti bapiki anishuba match da S ibotombi amadi TH Homendro ki pier na tos ngamduna service tauki Service hauki aduga ras kishan amadi Tijendro gi piana side khan ki S ibotombi amadi TH Homendro gi piana ras kishan amadi Tijendro gi pier bu set kunmathoi taramathoi amadi kunmathoi taramathoi maiti ba piki ngasi gi hautokpagi tharom asida district ki deputy commissioner Krishna Kumar IAS Sagapam Shanti Devi chairperson JMC M Pradip Singh IPS SSP Jiribam M Bina Devi chairperson Jila Parishad KH Janaki Devi ex Jila Parishad Jiribam Amadi Sagapam Ibotombi Singh OC Jiribam na mathangsina chief guest functional president Amadi guest of honor in a dice phangki chief guest ki wawal pe na deputy commissioner Krishna Kumar IAS na asum na sanori khudimang na kan honna gadabani nahaki opponent adubu thoina honna ba haibasi sanori singi hai singba amadi honna bagi makha poli haina phongdokhi Manipur Fencing Association asinuna kunshuba Governors Cup State Level Fencing Championship lisingani kunmari for Memorial Running Trophies Kumalampak Sports Complex leba Yas Fencing Hall da hautokre Thoramadu da M Lokendro Singh former President Manipur Fencing Association S Pritam Kumar Singh President Manipur Fencing Association A Tom Bishama Vice President Manipur Fencing Association M Kumar Singh Vice President Manipur Fencing Association S Gautam Singh Associate Vice President Manipur Fencing Association L. Anita Chanu Assistant Director Youth Affairs and Sports Department Government of Manipur Dhyan Chand Awardee I. Joy B. Singh Vice President Manipur Fencing Association L. Birhari Singh Associate
BP Manipur Fencing Association Dr. T.S. Suraj Singh Associate BP Manipur Fencing Association na mathangsina athoi mithunglen thoramapu amadi akanna mithunglen sing oina saruk yaki tharasiki kuntaw phawa chathagadaba championship asida Imphal West, Imphal East, Thoubal, Ukhrul, Senapati amadi Chandel district agi sanaroi nupa macha Chani humpunithoi amadi nupi macha chamaga marfu tara humdoi punna sanaroi chamri yankhai marina saruk yari Youth Affairs and Sports Department na sinuna thasi konmathuidagi Khumalampa Hockey Stadium da chatharakiba Under 15 boys amadi Under 17 boys and girls state level Jawaharlal Nehru Hockey Tournament lisingani kulmergi ngasi humni chanman numita Kakching Jiribam Imphal West Thoubal amadi Bisnupur gi team singa sanaki Under 15 boys ta Kakching na Bisnupur amadi Thoubal bu mari ahum amadi ahumani da maitiba piki lonena category asigi Jiribam na Thoubal bu nipan ahum da maitiba piki amaromda Under 17 boys ta Jiribam na Imphal West bu mangani da maitiba piki Arubida maruba pau amuhana August kolumdoibo lebas na National Space Day haina palan thorom pangthoknari High Court Bar Association, All Manipur Bar Association amadi District Bar Association ki e-filing contest inaugurate tawkre Child Trafficking, Child Labor, JJ8N, POCSO Act ki matangda nomugi oiba awareness program pangthokre Lunina Bangkok ta plane Kaibagi Thoudokta Meeoi 8 sire Masigidi image PAODAM pijiba mata asel losinjari mi ikta bir basingbu amukana khurumjari